Census operation mamangda NRC update tawgani haibagi thajaba lengakna piraktrabanina lengakna tha sigi tara taretagi pangthokani haina thaurang tawriba census operation gi thabak thauram pumnamag boycott tawrei makhatana democratic oiba khongjang kaya amasu changsilagani haina just and fair delimitation JFD gi convener Jitendra Ningombana phongdurakli Hiramasiga Mari Lainana ngasi Wangkai Thangjam Laikai Dalaiba JFD gi office ta pangthokiba paugi mifam amada JFD gi convener Jitendra Ningombana hai census operation pangthokpada JFD na yaningdaba laite NRC update tawraba matungda census operation asi kanglon chumna pangthokpiu haisaba khaktani paliba lengak asina miyamgi kholau tabidrabanina census boycott tawbagi khongthang asi laurakpani Amarom da hayeng August ki tang tara dagi August ki tang tara taru fauba Wangkai Angom Laikai Wal Club da ayuk numidang leptana miyam gi oiba sit-in protest ama chathaba hauragani lamdam asigi yelhomi sing kanabagi damak JFD na changsilagliba khongjang asida miyamna mafam asida lakpiduna sit-in protest asida saruk yabiyo mafam asida laktuna sit-in protest asida saruk yabada khudong chadrabasu lamgi laikai gi level da su hayeng dagi hauraga tang tara taruk fauba wakan mifam chathabiyo Laingang na paikalagliba thausilasi yaningdi haiba yampuna khangansi NRC taudana census pangthokpa haibasi yelho miyam gi tunglam chatta achouba singnaba amani maramaduna NRC update taudana census tauba sungya yaroi karigumba lengak asina nam haduna census operation asi pangthoknaba honaraklabadi miyamna cooperation pibiganu loinana khongjang asi ge topa maikay amada miyamna isa gi SC gi MLA singi mayumda satuna unabiyu miyamna taliba dimanasi taksinbiyu numidangi matamdana maira paibi ima singna paksana mairagi khongcha chatbiyu haina mahakna haike Aikhoi Manipur miyamna taliba Yakhoi Lamdam Sileba, Yelomi, Kananaba, Aduka Manipur Labor, Manipuri Sing, Kananaba Damukta, Asingba, Manipuri Sing, Kandup, you Hibado, Makoina, Yadrabanina, Manipur Sing Kadoga, Mitop Sing Kadopodo, Aduki Poto, Tobu Hibu Yadrabanina, Hayeng Tang Taraga, Teretagi, Makuni Satagani, Haidiba, Aikhoi Census Asset, Akoi Manipur Miyamna, Boycott, Toure, Hedana, Ahamada, Tuxeri. Maru Oina, Libiriba, Lam Lekaigi, Libiriba, Imalaba, Idam Subukan, Bapamba, Aduga, Tungi Sai Sushingidum, the Kalakanda, Hojik Adum, Adungi, Libiriba, MLA, Amadi Minister Singsida, Aikoina, Spami Kongjang Se, my partner Nevudamda, Tang Taksin Kongjang Hadare, Maduda, Sangagawari Sanabu, Hojik Numit Karani, Habatare, Ibatang, Tara Degna Tang, Taratu Pava, Habadi Taruk Sida, Aikoi. Konung mamang de leba khoi wall club ta aikoi ahing nungdin pumba chaw khangdana aikoi akan mangkhal gi khoi achoba sit in protest really o chatha jagani leibiriba leibak sida leibiriba ima leiba iram dom su kan ba pamba aikoi na tawjariba tanjariba yelhumi kanna bagdam da changjal khongjang sing pambi bu khudumna mafum sida lakpiraga saruk yabiu haibasu akhoi JFD ta amadi sanminari ba task force ki maikai dige ai miyam du hangachari